Krumzari, ISTV Manipuri Pau Minyang Tabira Singbo, Angoma Melana Taram Oxeri, Uzik Maru Bapauda, Laibaki the Makta Katokiba, Luching Busting the Toramba Amadi, Makogi Wakalun Sing, Nasigi Mirona Kauri the Benihaina, J Minister Okram Ibobina Haikri. Mathang Chahidagi CBSE na Lauba All India Pre-Medical Test ki Kuthangda State ki MBBS BDS ki nominee khanbada State Cabinet na ayaba pikre amasung case chenaba police personnel sing commando oina thamlaroi haina DGP MK Das na phongdokre Pau sandok na pizari Leba ki damakta kathokiba luchingba sing na tawramba amadi makhoi wakhalon sing ngasi gi mirol na kauri dabani haina Chief Minister Okram Ibobina ngasi Indira Gandhi gi Marifudra Taruk Suba Mapok Kumon Palan Kwami Ekta gi Thoramda Haikri Manipur Secretariat South Block ta Manipur Sarkar na Sinduna Pangthokiba Palan Thoram aduda Chief Minister Okram Ibobi Deputy Chief Minister Gaikhangam Minister MLA Civil Lamadi Police ki Makok Thongba Luchingba Kayana Saruk Gyaki Chief Minister na Luchingduna Thoram aduda Saruk Gyaki ba Sing wasak Loki Chief Minister na Haikibada Laibaki damak kathokiba luching BSC Toramba Thabak Singh amade Wakhalon Singh ngasigi mirol na kauba chumloi haiki mahangna makhata na haikibada Laikhidrabi Indira Gandhi asi jati gi damak khanba kathokpa amasung manaba khunai amagi damak ta hona khibi luching bini mahaki mapok kumon palan thoram asi Bharat ki mafam kaya da su pangthokli haiki ta masuk na Bharat sinda kuna pangthokli bini ekoi kono mapna khana re matuni Kogi leba Bharati yamna sawa amasung class, creed, language amadi religion tinadaba miyoi kayana tunda minaba adugu maleba amani khenaba kaya sigi marakta kangru umna makna amata oina sana chinana kunna sahisa kaya leminaduna koi umna mak lakli sana chinana kunna leminadapagi traditional si matam tingmaka koina ngakuna amnanaba honaba tai Thoramasi MPCC na susinduna Congress Bhavan da pangthokre Thoramadu MPCC gi President Gaikhangam Chief Minister Okram Ibobi amadi atai Minister MLA Congress ki karmi kyana saruk yaki MPCC gi President na Thoramadu ga mari leinana laibak ngaknaba achetpa wasak loki palan Thoramadu ga mari leinana Gaikhangam na haikibada Indira Gandhi asi matam sangna Bharat ki Prime Minister oiramki mahagasi malemgi oina khanbi luchingbi amani haiki paumi sing na hangba wahangi pakhumda Gaikhangam na IMPHAL City manungda handak pamdaba thodok kaya thokiba si laibak thibani thodok sing adu kara gumba kharana makhoi leiri haina khanghanduna tawba mali asigumba thabak asi matungda amuk hana tawbiganu terrorist ki thong asi mai pakpak ngamloi thodok sing adugi matangda sarkar asina yamna kanna thigatli haiki hattara miyoi khasina Lebak ingna tapna pani ba praja sing sinna usi chanana normal life mo restore to ko si yeng mangam kang ko se le ra ko puna mak pani ko praja seba lebak si seba to ri bani in different ways that haijara ba kari gano mani puna khara pagalak ba u ba sida ari am yeng thiri ba se ma to bi gano man apa da thenari ba philosophy ideology to ma ma le do the different question that the law of the land will deal accordingly. Adamapu, Manipur, very possession of the problem creator, Mishalina told a Karikan. See, Mississippi, and the Mississippi, Imaleva and the Pose, and for the last so many years, Captain of Kangle, Imagi, Mimic Iran, Sinkarika Secretary. He could take a moment. Hauzik Lairiba Commando gi masing asi hantan baga loinana tongan ba casing the chenaba personnel sing commando oina thamlaroi haina DGP MK Das na phongdokre ngasi police headquarter da paumi kharaga akhanana unabada DGP na makha taraduna case ta chenari ba personnel sing masak khangdok na ba committee ma semlaga thidok lagani committee gi ware matung ina hauzik commando oina lairiba police personnel sing dagi masing kaktharagani case senadaba police personnel singi maraktagi masama ufaba lamchat fazaba makhut tapai riba khulai ningthina sajana haiba miyanga phaba mari sagapangam basing khangatkani commando officer singi oina chahi yankhai dagi hendaba aduga atopa personnel singina chahi 95 dagi hendaba miyoi singda commando oina lehengani
Khangalabasing adu akhanaba reference course pangthoktuna mathau ningthina pangthoknaba singani. Mathau tarabadi Assam Rifles, BSF na chingbada ahenba training pihannabagi thabak sathagani. BDF Commando, IRB, MR, Civil, Police, Home Guard na chingbasu miyamna masak laina khanghanaba makhoigi sakta khudam sing Yasina handanaba akanba thabak lokhatle. Miyamna makhoibu masak khangbadi lairaduna DG ama oina Pauba Makoibu Masak Hangbada Wana Topadagi, Taurangasi Paikatpani, Masida Sunatana, Haurakli Bangang Sing, Maitay Mayaktagi Hena Kangdabana, Maram Oiraga Police Station Amadi, Atay State Force Kamari Lainaba, Mapang Kudimak, Maitay Mayangna Ming Tabagi Tabak Park Sanat Zataragani, Amarumda, Lagliba Sangai Festival Asigi Yenglaga Security na Akan Bangak Senbagi Taurang Lokatle, Festival Yengba, Lagliba Sing, Main Geta Changhalaga, Board Kimaka Thangba Geta Togalagani. Haukiba Chahigum Gate Mamangda Gate Amada Changfamsu Oiba Tokfamsu Oibagi Tawangadu Handaki Festival Asidadi Uhalaroi Darka Labor Mafam Kudimakta CCTV Kinduna Festival Asida Ayat Apan Torkadaba Sing Kupna Yingsin Bagi Tabak Paikatgani Security Section Torangda Mai Pang Nabagi Damak Festival Mapangi Akoiba Mai Tanabagi Tabak Loshilagle Festival Mapang Kak Natana IMPHAL Kaitel Amasung Atopa Mafam Singsu Security Akanba Section Tarang Locally Police Department na Lokalakliba Kongtang Asida Miyam na Mating Pangbina ba DZP na appeal tauki. The security measures in other areas are also being taken care of. Apart from that, a little more emphasis is there on the places of venue, etc. etc. A fixed strength is given by the government. So only that number will remain in the commandos. The rest will not be there. Hello, it's 1600. 16? 1,600. No, what is the present strength? Now the present strength is much more. Nearly, nearly 1,800 people are there. So nearly 200 people are being weeded out. Number one. Number two, some people who are having, cases pending against them. It has been found out in the inquiry. Then those people are also being weeded out immediately. Lakliba November gi tang kun mathoidagi haugadoriba Sangai Tourism Festival yengba lakadaba Myanmar gi delegate singna tonglakadaba Golden Myanmar flight asi IMPHAL airport ta lemna tahanaba Director General of Civil Aviation da haijakre haina Works Minister Dr. Ratan Kumar ngasi airport yengsinbigi khongsatta paumi singda phungdokre November gi tang kun mathoida International Airport oina sangagadoriba Tulihel Airport ki semga sagaliba sing minister na yengsinki khongsada duda MLA Prithvi Raj Transport ki Special Secretary Lakshmi Kumar Transport Director Luikhamna Chingba official sing na saruk yakhi airport asigi nauna semgatpa loiraba mithung sang security check tawba loiraba matungda passenger sing na laigadoriba fampham ka VIP singi pothapham ka na chingba singi phibam yengsinki khongchada duga mari leinana minister na haikibada Myanmar ga aphaba mari thamnabagi pandamda IMPHAL airport asi international airport olakpagi ihan hanba oina thunglagadaba aeroplane Golden Myanmar asi tangkun mathoida IMPHAL yoraglaba matungda numit aduda amuk hankhraga tangkun mari da amuk lakadabani masida lakadaba madi chathigada passenger singi maming Director General of Civil Aviation na piraknaba khangalakle hairi Zairak sida athengbada phangba pauda Civil Aviation na flight asi lemna tahannaba ayaba pirakle haina minister na phungdorakli flight asi na amuk landing tawraga passenger puraga chakhibagi awaimal asi lupa lakh ama lising marifuni India amasung Myanmar anigi aphaba mari thamnabagi pandamda Manipur sarkar na haizabada ayaba si pirakibani hairi Maruin usigi lakadu with charter flight le masigi je khoigi kanwoina haidar courtesy kanwoina lakadu ko aduna madugi everything madugi arrangement loire haidar exam tobiu haiba ko akoigi magi landing gi goodwill gesture oina aduga akoigi ground handling gi bo adigi land airline landing gi adugi mayam sing navigation gi adudi whatever is required
there will be met arrangement by the state government. There is no issue. Adugidi issue later. Maitai Education Society Morin Sinduna Eastern Science School gi Tara Suba Mapok Numit Thoram School Asib Ground the Pangthokri Thoram Masida MLA di Korung Thang Chandel EDC Chairman Lunko Saijau Amasung Manipur Olympic Association ki President Pizoi Koijam Susaruk Yaki Thoram Masiga Mari Lainana School Asig staff Amadi Oza Singda Khudol Port Kya Piki Society gi Maikai dagi commemorative book Amamamsu Saruk Yakiba Chief Guest President Amadi Guest of Honor Singda Piki Indo-Myanmar Border Fencing ki Matangda MPP na Sinduna all political party amasung civil society organizations sing yauba khananainaba mifam ama Manipur Press Club ta pangthokri mifam asida tongan ba political party singi luchingba sing civil society gi luchingba kya su saruk yakhi Manipur Human Rights Commission ki hanagi member RK Rajendrana Manipur gi lamang gi wafamasi UN amasung Human Rights Commission da chatuna matik saba thabak lokhat pinaba khangalagani haiki UCM gi advisor H Ibotom bikhumana Mamang dasu miyam popang basiduna Manipur gi lam oiriba Kabo Valley bu Bharat Sarkar na Myanmar da pithoki ngasi amuk lam pithok na ba thaurang tauri khari ba sambal asi thoning ba maming tholabasu aikhoi gi lam machet ama fawba manghan ba masung pithok pa yaroi haiki MPP gi President Sobha Kiranna India gi mafam atai da lokhat liba ngamkhai gi section tharang sing aduga aikhoi gi da tauriba siga yamna khena balai lamdam asida leiriba aikhoi gi phangpham thokpa hak fawba pressure piduna hydriba fawba pidaba sigi marumda kari laibano haibadu khangdokpa matam oire aikhoi gi ngangkhai ngakchanaba masung lamdam asigi lammachet ama fawba manghandanaba aikoina tawpham thokpa sing thabak oina pangthokpa matam oire haiki koi dial su sorbasu state ma sahi isingani ki puari lebas state ni koi dur mun thagi state ma lejari koi thang ai map legi Manipur gi look map legi political party map legi aduna diskumba aikoina ngasi amai kya nampi goriba sidagi koi moderator koi ketor bas kai ko nazar basina pudopiraga hai bari resolution ji lawraga sigumba resolution ji koi dekre haina bharat sarkar takshimba takshil na pressure chakda Manipur State Wildlife Board ki chairman CM na forest clearance ki recommend tawkiba matamda CPI khangde hairi Manipur gi lam inchi ama mangba yaroi haibasi CPI gi arepa firep ni haikri wafam singa se irabot bawan da leiba CPI gi office ta pangthokpa paumi singa unaba amada CPI gi National Council member and mangina haikibani paumi singa unaba duda atai member kya so saruk yakhi mamangda Congress amadi CPI ga punduna SPF Sarkar Laikiba Matamda border fencing ki matangda BJP na CPI Manipur State Council so lampi thokpa yawi haibasi aran bani matamdu da SPF Sarkar ki cabinet mifam amadi steering committee gi mifam phangkiba leite chairman gi sakti da forest clearance ki recommend tawkibani masida rajniti dal masel hunaduna leibagi mahuta Delhi da chatuna puna thingnamina se matam amada NDA na Sarkar paiba matamda Manipur da June 18 gi thodok thokduna mioi kya sikhi haiba wafam su phongdoki matamadu da CPI amadi Congress na Sarkar paimina rabasu cabinet da hairiba wafam se khanaki ba leite steering committee gi meeting da puthoga khanaki ba su leite aduga loina na karigumba makhal amatagi sign togi ba su CPI gi side gi leite Hari basidi AJ chairman wena chief minister tawkibidi maki akoi gi tawkibani akoi gi party dadi sigi damakta ikoina lan gi belite communist party di matam puna makta territorial integrity amadi akoi gi lam border Indo Myanmar border gi lamda inchi amata mangba yaroi haiba phire base masida ikoina aranba amadi commit tawkiba karigumba mata leitabani na koina lale hajina ngai gi maram si leite na ina sengtokchari Manipur gi tonganba University ama hangnana buhonaramba MD Alimuddin gi ningsing khumdam oina lehogadam mamham ama University campus ta thamnaba MU authority na hona ningi haina saknai raba politician Okram join phongdokri ngasi MU gi centenary hall da Manipur University leitringai da JNU postgraduate center haina khangnaramba asigi nifuma thoi suba foundation de gi thoramda ozoina phongdokibani Pangal Political Forum amadi MU anina punna sinkhiba thoram asida Life Sciences ke din Professor L Irabanta Pangal Political Forum gi advisor MI Khan UCM gi President Waina Basandra amasung RK Ranendrajit su saruk yakhi thoram asida Manipur gi Chief Minister Oiramba MD Alimuddin bu ningsing bagaloinana mahangna jatra hulamba mafam da haikat lekat tamki Pangal Political Forum gi wangang loi MI Khana
Lising amaga chamapan humpudrani thuigi November 18 University ama hangnanaba ahanba Chief Minister Oikiba Alimuddin na Jatra hunkiba numitni numina sibu forum ni ningsing bagaloinana mahangna toramba thabak singthaduna palan nasit tawbani adubu MU authority na thawa kaya sabidaba asi laibak thibani haiki ozoina makha taraduna Alimuddin leiramdraba Kanchipurda University ama Lamphildana ana layengi medical college laklam loi mahaki thauna lingjel ngasigi mirol na khangnana bahona batai mahaki maramda booklet ama phongba darkar oi haiki politics are the art ni politics are the science ni sasun dori tu art kanoni aduna Alimuddin gi administration Alimuddin gi politics ekoi ningtina nei na badar ne na pawe Ngarang nungthil pung ahum makhairom taba matamda Ukhrul district headquarter dagi kilometer mangarom chadaga leiba BRTF office ki manak nakna BRTF ki mathakta pokhai lang thaktuna asok apanang handuna landa khibadu aina thingkraba PLA gi special warfare group amana pangthokhibani haina frontas gi department of publicity gi chief bankim gi cherola mana phongdorakli BRTF Ministry of Defence India gi makhada leiba maru oina Indiana awang nongpok lamdam haina kauriba aikhoina Wesya lamdam gi lambi sembagi mingda lamit tumit achit akom amasung ningtam yawol ihau hauriba ningtam lanmi singi thabak thoram sing kupna yengsinduna India government na ningtam yawol ihau namthanaba changsilakli ba counter insurgency gi operation da thodang loba adugum laba achoba spy force amani force asina piba report namaram oiraga mayang lanmi na ningtam lanmi kya faba punba asiana thoganba amasung kem kya thugaiduna mang takhanbaga loinana micham miyamda terrorism ki thong sing sathaduna micham kayabu fa punba awad anei tawbada natana asiana yohanduna awaba tahankhre landaba si PLA na India government ki machinery oiriba aronba amasung aphongba lamlo lanmi sizinaduna maikai khuding dagi laiba khunai asibu muthatnaba changsilakli ba lan asibu singnaduna ima laibak Manipur bu ningtam handuna changsilakli ba lan asigi saruk amani Landa asida mateng panglakiba lamdam sigi isil inaw sing amasung landaba asida saruk yaruba miyam gi ningtam lanmi singbu PLA gi war office na thagatba phongdorakli Mathang chahidagi CBSE na loba All India Pre-Medical Test ki khuthangda state ki MBBS BDS ki nominee khanbada ngasi famkiba state cabinet na ayaba pikre nungthil pung ahum makhaidagi chief minister Okram Ibobina chair logduna pangthokhiba cabinet mifam asigi matangda sarkar gi wanganglong oiriba education tamasung consumer affairs minister Moirangthem Okendron haiki sarkar na chingi autonomous district council singda sakti pibagi matangda maru oiba agenda ama oina kumna khanaki state government ki oina department sing masing yambana kadaida kari tawba yabage haibadu mamut tana neinaduna November tha asigi manungda hiram asigi matangda chapchaba ma laptoptuna ADC singda ahenba sakti sinanaba lemnaki ngasigi miphamna Manipur IT project development company bu Manipur IT SEZ project company haina maming onthokpada ayaba pikre power department ki oina AO1 electrical ki post kun maribu SO1 IT haina redesignation tawba SO2 electrical ki post tarani thoibusu SO2 IT haina redesignate tawbadasu cabinet ayaba pikre haina minister Okendron makhataki RIMS ki special ward ki ka amagi ceiling ki plaster kharakin tharaktuna ngarang patient nupi ama sokibadu director professor Sekharjit nangasi paumi singo unabada nuaitaba phungdokri RIMS ki sakhat thorangda tinthanaba mioi kharana su apan ba yat papi haiki paumi singo unabadu da medical superintendent Dr Arun Amadi senior account officer Devendra Susaruk yakhi Professor Sekharjit namakha taraduna hairiba special ward ta lairiba block asi chahi kuntrani thoigi mamang da saduna marwari bijoy patni na RIMS ta dan taurambani RIMS ki authority na sabanate amarom da haukiba November 18 da block asi sangka ki haina media da phongdokpa si aran bani handak ta hostel oirambadagi special ward oina sinaki ba block adu tongali phongdokhi RIMS ta su chahi yankhai suraba building kya lairi ngarang ya sigum ni haiba kanana su tambangamde maramduna ngarangi ka yauna block asida leiba first floor gi ka semjin naba matam kharagi oina anaba thamlaroi loinana atai building singsu mapungfana sek tawnana ba decision lore RIMS ta phamung chani leiba building casualty amadi quarter na chingba sana ba loinana atai building singi reconstruction tawnaba union health minister na ayaba pirakli phongdokhi
Sidagi hen liba building rims masamaki hospital building is nearly 45-46 more than that years of TV we are early 60s sabani masigi di corridor da su kai da su plaster ning haiba aduga yok na singba exposed to ba udagi abandon to budi yadabanina thado madi yadabanina koina arts ka semdana thainagi arts toraga check maron toraga thong numbo magi sabe main toraga loina nga khotna safe na same gram adugumba maksuna tabanina ay masidi koina kelakpa yai na turukpa yai khango bana tabanina accident na mane na lobi bu chume na khanjai Awang nongpok lamdamda amata oigadoriba RIMS ki Dental College ta Dental Council of India gi expert singna award pastap hapnanaba recruitment process tawduna khallaba doctor ama sakhangdaba miyoi kharana chithi thajanduna ki halle haiduna chechang sing puthokduna utki thawdogasi mamangda sumuk thokre handaki chithi aduda RIMS asi Manipur doctor singini atopagi natte wafam asi atopada khanghalabadi nangi punsida khudong thiban nangani wafam asida mafam asida lakanu haiba warol yauri director Sikharji namasigi matangda doctor asi mafam asida laklaroi haire case asiga mari leinana police tasu report ama pikre fungdokhi thingakanda koi manunda mi fit oibe leidana sinbe yadi khadoba koi di fit oibe leike moi gi teaching experience professor gi renka sidi sei mapantara teaching player kadong ne koi di teaching player bodi yaudri do sumai to basi mi amatta do eram da bi ai hosi phawda koi approve no acceptance from the mi amasu leiri we I suspect that adumasu torongrai na khali adu koi paw phangdami nei haibiding amsedre asigumba thodoksi is very unfortunate for RIMS college ama wa kuiraba ki tungda establish toraga notice reason gi ayambana kanaba phangibani sit yankai ni Manipur itihas tanupi singi fidam ningai oiba wari buning sing handuna lakpa sati khongnang yengsinaba leitabadagi fibam sadana leiri hiram sida report ama Manipur gi itihas ta achoba chathing pi ki bisingi manungda sati khonang gi wari su amani mayum palabi ingthokjum kainana mapuroiba padma silai ki daba matamda mainungde chongsin sikiba mafamda hoba ningsing khudam oiriba khongnang pambi amani Maharaj Gambir Singh haktak ta thokiba thokdok siga mari lenana khongnang asi sati khongnang haina miyamna sakhangduna lakli mafam asi IMPHAL dagi kilometer kunmari rom chatlaga leiba mayang IMPHAL Bengun gi IMPHAL to Ren Torbanda leibane Manipur sarkar na protection bibidabana sati khongnang gi phibam nomo gi soksilakbaga loina haurak libasingda tamjaningai oireba ningsing khubamsi mami samlakli mayum palabi nupi amana wakal ani longdana mapuroibabu isormakni khanduna punsi lenki mapuroiba leikidabada mak hinglubagi karisu kanadi khanduna mainungda chongsinduna ningthogjam kainasu sijaki ngasigi mirolda sati khongnanggi warina achobo parama oiduna lamchat sajat chamdoknari akoi yam thuna masi akoi protection tobu pamjai natragdi hairiba yamna manipur samaj mari leinaba Manipur history ga tana thana ba yaroi da ba adungba asungba yamna maman leikraba tungi mirona akogi wari da oina targa lehura ragani haina khanjai nakalam romda hauzik Manipur da thaksi khasi kaitarakpa amadi acheta wakal wadna honingda pathokdok wathok sing tatana thokli mama mapa amadi yumba laba nupa nupi singi marka asengba masak khangba walakpadagi crime kya tatana thokli mapuroi babu isormakni khanba wakal da yumpham oiba wari sing asi matam chuppagi oina ningsing labadi thoningda pathokdok wathok sing kharmakai di masing hantarkani mayum palbi nupi singa atopa nupada yum panbagi chanabi amasu lakliba si sati khongnanggi wari asi ningsing labadi makai di kan mangamgani aina supraja singi wakal da foundry sigi yamna maru oiraba lipi singi fitamingai oiba sati khongnang asidi yamut pa yabi femda leire masi athubu matamda sarkar miyeng sangjin biu haiba wafam ji thamjagi ISTV paugi damak mainam Surendro ingtokjam boyai amadi Norwegian Philips maya IMPHAL Sangai Festival gi manungda pauna amasung thangal kaithel gi dukan sing numidang pung nipan phauba thong hangnanaba Principal Secretary Leverna notification ama thokre Manipur Sangai Festival ga mari leinana lambi da theliba poster banner stall sing punamakna maitai mayek yahan birangani thajai karigumba maitai mayek chithaba yahorabasu milal gi khongjong bu sogatuna maitai mayek hapsinnaba milalna khangalagli Manipur Sangai Festival gi yenglaga sarkarna IMPHAL Sahar gi lambi thong sangat sagatpa amadi luna na thamnana ba thabak singi manungda maru oina IMPHAL gi lambi singda yungliba street lamp sing numidangi matamda mai ngalhanana ba sarkar asina honagadabani haina Janata Dal United Youth Front Manipur State ki chairol amana pungning singsilagli
Amaromda Malemgi Mafam Matayda Fangdraba Sangai Asigi Maming Thonduna Festival Pangthokli Adubu Sangai Gidamakta Mari Lainaba Authority na Pungning Changbadi Wadli Festival Asida Lakadoriba Mapalamgi Delegate Singbu Front Asin Taramna Oglakli Miyangi Mute Singna Praja Singidamakta Thamoi Singna Thabak Tauraba Matamda Praja Singsu Gyan Tarakani Haina Kwanthauzang Kendragi MLA K Saratna Phongdokri Kendra Sida Sarkarna Pirakpa Kerosin Singh Praja Singda Fangan Kibagi Thoramda Wafam Masi Phongdokpaga Loinana Miyamna Masagi Chakthung Fangnaba Honabada Thongna Fagadabani Kendra Sigi Polling Nimfu Makta Kerosin Fangangani Haiki Miyoiba Samasda Akwai Nangas Toy Daba Mayama Nangasi Manipur Toloi Toloi Basemasi Akwai Buksak Semasi Yaruk Tabagi Tolok Tongole Kali Zangandale Samoda Buksak Yaruk Tabagi Mapon Tolai other Manipur Toy Daba Tongdong Mayam Toy Base Buksak Yaruk Tabagini Maramaduna Ngasai PDSki Polamda Asagi Manipur Sagan Lokale Pongtang Sida Kenda Kimi Husina Tamoy Shena Zagi Demokta Tabak Torkia Tobiraba Matam Kata Praza Sije Pap Tarkani Haina Ilosei Ziribamgi Mahiroi Loop Marina Tongan Tongan Badabi Kia Taxila Duna Sangsilakpa Kongjangadu November Kuntaret Fawa Handokri Emsu District Committee Ziribamgi Office da Pangthokpa Paugi Mifam Amada Mahiroi Luchingba Singna Ngarang Manipur Sarkar order Mathoktuna Primary Taramapan Amade Upper Primary Oza Taranithoi Rom Nauna Posting Pirakpadagi Mahiroi Singna Kupna Khanaraba Matungda Transfer Taurakliba Oza Singh Ziribamda Laknanabagi Matam Piba Oina Kongjangasi November Kuntaret Fawa Kumthokpani Matam Masi Fawagi Manungda Oza Singna Masagi Posting Tariba Maphamda Join Tauradravadi November Kunipandagi Hauna General Strike Yauna Hanagi Kongjang Amuk Hana Changsingani Education Minister Thawai Yauna Ziribamgi Khanduna Thabak Oina Pangthokpagidamak Mahiroi Loop Marina Thagatpa Phongdorakli Tha Sagi Tang Kunhumdoidagi Kunmapan Fawba Bihargi Darbangada Leiba Ellen Mithilal University da Pangthokadaba Kunmapan Suba East Zone Inter University Youth Festival da Saruk Yagadaba Central Agricultural University ki team ama ngasi ayuk Director of Instruction ki Dr. S.S. Nagarana Lamthakre Lamthabagi Thoram Aduda Kaugi Din Professor Iboton Amadi Atai Official Singh Susaruk Yaki Kaugi team Aduna Cultural Item Amadi Atai Changdam Nabakya da Saruk Yagani Khongchat Adugi Matangda Sports Coordinator Dr. T.H. Dhiranadhirna Mahiroi Singna Mahitamba Khaknatana Atai Hiram Kayadasu Mithoi Mihena Buhonagadabani Kaugi Oina Atai Mahiroi Singhi Oiba Festival Kyada Saruk Yanaba Thabak Thorong Kya Paikhale Haiki Zonal level da amasung all India Inter University level da express to ngamnaba adugumagi kudung sabam pizabani aduga maroina cultural exchange pura aga adagi makoi da suhana satisfaction leina bidamukta kuna koigi youth festival gi timasi andak thaba hugjarakpani matungda so koi leptana koi central agriculture university IMPHAL na isiguma team si college gi games and sport level da adagi youth festival level da koi tumsu thajire All Manipur Higher Secondary Contract Lecturer Association Makhogi Dabi Taladuna Thabak Lepa Khongjang Changsin Khibadagi Tongan Tongan ba School Singda Mahiroi Singh Mahitamba Phangna Khidre Ngasi Nongmaibungda Leiba Ananda Singh Higher Secondary School gi Mahiroi Singna Makhoibu Laik Tamba Phanghan Biu Haina Wakat Khongjang School da Sathaki Sarkar ga Association ka Yanaba Puraktuna Athuba Matamda Makhoibu Mahitamba Phanghalu Makhoi Laik Tamba Pami Right to Education gi Mahau Lehellu Haibana Chingba Warul Singh Iba Placard Singh Sizanaki School Asigi Student Union Sinduna Sathakiba Wakat Khongjang Aduda School Union gi Thoithoiba Nongthomamna Pendabo Phang Kaya Phongdoki Bari Lenaba Sarkari Authority Singh Amasung Ozasing Association gi Ozasing na Athu Matamda Yasinyo Poktunai Class Makha Tana Sathabya na Yongta Ekoi Ngasi Ananda Singh High Secondary Academy gi Student Union gi Makai dige Sidanas Phomjam Mayang IMPHAL da Leiba Bangun Government High School gi Phibam Manipur Muslim Welfare Organization Yengsulubada Phibam Sadan Leirama Thengnari Organization asigi President Abdullah Pathana Luchingba Kangbu aduna Yengsinbada Class 6 tagi 10 fawba Mahiroi Humpudran Leiba School asida Oza Tara Khak Leirami Mahiroi Singhi Phampham Ningthina Leitabaga Loinana Computer Class Tawpham Leidri Computer Thamnaba Sariba Building Kasi Thonglonduna Leiriba Si Mari Leinaba Authority na Yengsinbaga Loinana School asigi Awat Apa Singh Mensin Biu Haina President na Phongdoki School gi Headmaster A Surchandrana
Computer Tamnaba building kasi mahaki Maikai Dagisu Mari Lainaba authority da Yangsinbina Kangan Kibal Laire Adubu Ngasi Faba Tabak Oina local electric Haiki. Sabadil Masi Loire Aduga Masi Equina Kara Tong Monta Daba Koigi quality maintain Togdaba. Asigum Mayam Chitobina Vaikuna Tikada Ningsing Jakaraba. Tamay amasung Tausem Bloki Lomi Singi Nongmagi Oiba Integrated Crop Production Training Program Ama Lamyan Masanglin the Pangthokri Thoramasida Hills Areas Committee gi Vice Chairman Z Ki Khonbo Newmai Horticulture gi Deputy Director MD Hafizuddin Khan Tamenglong gi District Officer and Tomba Susar Yaki Z Ki Khonbo Newmai na State Asida Ahen Bamatanga Junaba Potok Sing Puthoknaba Hanadagi season aduna lakpa low singumagi low sing amasung anauba technology ani puna Zatmin Nabatai, Lamang Handana Tungidamag Uwa, Haira Tabadarkar Oire, training Nasida Saruk Yariba Lomi Singna, Fanglapalo Singadu, Kuldasu, Sandopinaba Apil Toki. Assuming music over the Pangdonale, not only invited, Egi Punnak the Sunate, Ate Zahame on the Sun, Adomina Pangdonale. As you know, good pay, a quiggy lamsi, Yamna fertile way, a quiggy lamsi. Climate condition khande, rainfall khande, ate yamna conducive oiba lamne haibasi mayamna su khangi. Hauki batang taramanga gi nungthil pung anirom taba matamda Kwakta Khuman Ward number 8 Impham Mayum Ibomsa Chahi Kuntaret Apokpa Abdul Manat Kauba Miui Amana Laikai Asidagi Chahi Taramari Rom Dangai Ribi Nupi Macha Amabu Rep Tobikri Haidi Manipur Press Club ta Pangthokpa Paugi Mifam Amada victim Oiribi Nupi Macha Aduna Numit Aduda Ibomsa na mi Leitabagi Tanza Lauraga Mahaki Mayumda Rep Tobikibani Haidi Manipur Muslim Students Organization ki President Farid Khana Maral Leba Miui Mathakta Ain gi Oiba Chapchaba Chairak Pinaba Dabi Tauri Nupi Ngang Singbijan Mangan berasi energi buji Moirang Police Station ki kasih dilai riba, hai riba. Repit sigi matakta Manipur Sarkar madi Home Department na masuk thokpa tung poina chatna ba yaba matungda sunglaba thodok singa se thoktanaba sunglaba teno se masuk thokpa ain gi oiba action lohani ADC Chandel ki Makhada Laiba School Singi Chowkidar Kam Pion Launanabagi DPC Pangthoknabagi Matam Amasung Mapham Manipur Sarkar na Lauthoknaba Cookie Students Organization Sandel District na Apil Tauri Tha Sigi Manungda Thuba Matamda DPC Matam Leptrabadi Organization Asina Khongjang Sangsilagani Hairi Lakliba Sangai Festival da Akaya Toitogana Namahonarak Pasing Ngakthoknaba Miyam Amadi Visitor Singda Police Department da Corporation Pibinaba IG Law and Order 1L Kailungi Serol Amana Apil Tauri Miyamna Mikupna Hom Singbina ba amasung miyaudana Pochai Leramba Sing Urabadi Festival Pakthok Pamda Leriba Police Control Room da Pau PBU Festival Asigi Yenglaga Sarkarna Chatok Chasingi Gari Yauna Khudongsana ba Thorang Kya Paikhatle Stall Phamli ba Singi Pot Hondo Honjin Tarik Kunithoi gi Ayuk Pung Nipan Fauba Numit Khudingi Awang Thangba Gate gi Chanthok Changsin Yagani Gari Pass Yaudaba Singna Palace Gate Baigo So Mill Hauki Bank Crossing Mahabali amasung Hari Khagok Makhong Crossing dagi hena lansinba yaroi Photo iCard amasung Gari Pass Paiba Paumi Sing Lamyan Bapakhang Complex ta Gari Khamba Yagani Sanzen Thongdagi Thangal General Murti Yoba Fawbagi Lambigi Nakget Thangal General Murti dagi Munithong Fawbagi Lambigi Nakget Advanced Hospital dagi Hari Khagok Crossing Fawbagi Lambida Gari Khamba yaroi Festival Yengba Lagliba Singna Thang Chai Atumba Po Chai na Singba Puraktanaba Khangali Festival gi Jangpham Geta ticket fangloi Thawal Police Commando na tha sigi tara tret ki numidang pung tara makhairom taba matamda Losipa tamasung Sora Khungi Tainaba National Highway da IED fumnam hotnaramba Pripak Pro gi mioi ama bonga konan fare hairi Fagalaba mioi adudi MD Babuzuddin Jahi Kunmathoi Apokpa Abdul Zan More Ward number 5 tagini hairi Mangondagi kilo mari lumba IED ama remote control ama fangle haina district asigi cherol amana hairi Senior Advocate Hizam Nabakumar na Laikidabada All Manipur Bar Association na Awawa Fongdokri. Laikidraba Hizam Nabakumar Lamdamasigi Mai Paglaba Ukil Ama Oibata Natana Manipuri Kiabu Ukil Ama di Jars Kilamda Pusina na Mohonabada Achawa Thongnang Loramba Loinana LMS Law College Bu Mapungfana Hinghanabagi Damag Ozagi Lamda Khongdaduna Mahiroi Kia Puthokiba Misak Amani Hairi. Senior Advocate H.
Nabukumarna Lekidabada High Court Bar Association of Manipurna Awaba Fungtopagi reference ama High Court asigi Court number 1 da pangthokri Association asigi President su oiramba Senior Advocate Asibu Ningsingbu oina Vice President na reference ama thamki Tharomasida Acting Chief Justice Lakshmi Kantana Justice L. Koteshwar Advocate General Amadi Senior Advocate Kasu Sarugyaki Mipamasina Minute Anitumina Laiduna Ikai Kumnaba Utki Housing Oiba Border Fencing Wafam Masida Resurvey Tauduna Asing Walangi Saru Kangdok Pagaloina na Khariba Sambal Asi Kudaki Oina Lep Drabadi December Taradagi Committee on Land and Border Fencing na Akanba Kongjang Zangsilagani Haidi Imphal dagi kilometer kunipan lom chatlaga leiba uchiwa khulgi lambi thong fattabaga loinana Imphal Turel gi mathakta matik chaba thong leitabadagi khunja singgi chathok chasinda khudong sadaba kya thengnari khul asidagi uchiwa wang matabaga samnari ba tentha thokiba kaufa lambi mayang Imphal dagi khela khong fauraga segmaijin takhiba lambi ngasi fawba koilas uba phangdri haina khunja singna phungdoragli Uchiwa Lerak Achobadagi Changlaglaga Kul Asiga Samnahaliba Litan gi Pibam Soksulakpadagi Miyamna Semzinaba Semzilaga Chatnari Litan Asigi Mahuta RCC Thong Oina Sabiu Iko Paka Imphal Turel gi Samnahaliba Uku Semzin Biu Hairi Lambi sigi matang sidi kari haini kuongi kuong wakta ngaire yamna kudong sadaba khoi kendra se sathung bidung daba koi kendra ma oi badana tana laiba huji huji ka ke MLA sine ka ki bidi huji phauda laitum ma so hayad laida nung ma di hayad ma sak phau lakte ma sei de ko no alam dai pungani da ni makhaida nga daram bura satpa matam da khoi thawai yang wana sa chei yang wana ji baji hinga khoi laibani ada masigi thongsia su matam da sisi thongsi sabiu lupi angang satra mayam lan thok lan sin taw matam da lan bangam da mama na pur ga la labni thongje ngarang na handa su athong matam da sida angang ani hum tar ma khut tek tana ma khong tek puyaw ma khut tek puyaw taw da yam khudong chadra bani akhoi sigi thongje ada yaraga di athu matam da sisi thonga chau sa mukta sabiu Imphal Airport pu International Airport oina tha si kunmathoida sangaga doriba amasung sangai festival lakpaga loinana ISDFC Bank ki Imphal Thobal Senapati amasung Churachandpur branch singda November kundagi bank asigi customer singi foreign currency exchange ki khudong sabal leiragani masigi mathakta festival asida lakliba international guest singi exchange counter amasu airport ta hanglagani exchange asida fangadaba singda US dollar GBP amasung euro ni hairi Ozek sanabagi paula wirasi Thasagi kunithoidagi Orissa gi Rourkela pangthokadoriba Taramathoirak suba Stern India Bodybuilding Comedy For Women Fitness Championship ta saruk yarunaba All Manipur Bodybuilding and Fitness Association gi mioi kunithoina sabat team amangasi Imphal thadokre Khuman Lampak Sports Complex ta leiba ambagi office tagi nupa bodybuilder tramanga amadi nupi bodybuilder ahum loinana official marina sabat team asi ngasi ambagi founder advisor Mr India gi title fangkraba M Maipak amadi ambagi T Nabukumar anina yaifamangol piduna team asibu lamthaki Youth Development Organization Kurai Puthibana Sinduna Lekaya Sigi SRC Ground Satharakpa Apunba Kanglai Mana Under 17 7th A Side Boys Football Tournament ki winner host team Oiriba SRC na Oikri Final match aduda SRC Puthibana Pukhau Starbo goal ani sunoda thoiduna winner oibangam kibani Tournament asi Lushinbagi Thoranga Mari Lainana Lekaya Sigi Halsing dasu ikai khumnaba uttana Khudolpot Singh Tamki Runners up Oiraba Pukhau Star amade winner Oiraba SRC da trophy ga loinana selgi mana supiki Youth Affairs and Sports Department Sinduna Khuman Lampak Main Stadium da Chatharakpa Yankhai Mapan Lak Suba State Inter-School Games ki nupa macha amsung nupi macha gi under 14 amadi under 17 gi volleyball gi sanakiba match singda mai pakraba sing adudi under 14 boys ki ahanba semi final match ta Imphal West na Thaubalbu point kunmanga taramanga taranipan kunmanga taramanga mapanda maithiba piki ani super semi final match ta Bisnupurna Churachandpur bu set ani sunoda thoiduna final changki final match ta Bisnupurna Imphal West bu point kunmanga taramanga
kunmanga nipanda maithiba piduna winner oiba ngamki. Under 17 gi ahanba semi-final match ta Bisnupurna Senapati bu set ani sunoda aduga ani suba semi-final match ta Imphal East na Churachandpur bu set ani sunoda thoiduna final changki. Final match ta Imphal East na Bisnupur bu point kunmathoi taramanga kunmanga kunhumdoi taramanga tarada maithiba piduna Imphal East na winner oiba ngamki. Nupi gi under 17 gi ahanba semi-final match ta Bisnupurna Senapati bu set ani sunoda Imphal East na Kangpokpi bu set ani sunoda thoiduna final changki. Final match ta Imphal East na Bisnupur bu kunmanga kunmathoi kunmanga mapanda maithiba piduna winner oiba ngamki. Thau Granda Zaliarong Football Association Sinduna Sathariba Mapalak Suba Zadonang Memorial Football Tournament ki ahanba match ta Tarungna Kamsabo goal ama sunoda aduga Lengmaina Gungailong bu goal ani sunoda maithiba pikre. Huyen Langlong Thang ta Association Sinduna Yumnam Huidrom da Leiba Association Asibu Lingkhatlamba Sintak Puren Raskumar Sanahangi Chamaga Tarahumdoi Suba Mapok Kumon Palan Pangthokri Thoram Maduda Kha Manipur Thang ta Academy gi Sintak Puren Yumnam Amumacha Association Asigi President H. Prem Kumar na Chingba Thang ta gi masak nairaba Guru kaya na saruk yaki Thoram Asiga Mari Lainana Sintak Puren RK Sanahalgi Photoda Laisu Katuna Ikai Khumnaba Utki Kumalampak Sports Complex ta Yasna Sinduna Sathariba Yangkhaima Palak Suba Inter School Games Handball Tournament ki Under 14 Boys ki ahanba Semi-final match ta Thaubalna Kangpokpi bu goal taratret mangada aduga ani suba semi-final match ta Jiribamna Imphal East bu goal tarama pan tarahumdoi da thoiduna final changki. Final match ta Thaubalna Jiribam bu goal kun nipanda maithiba piduna Thaubalna winner oiba ngamkhibani. Thaubal gi goal sing adugi manungda El Langanbana punna goal mapan aduga Dinamani na goal mari chanduna chauna mai pakpa ngamkhi. Nupi gi ahanba semi-final match ta Bisnupurna Imphal East bu goal tarani thoi tarukta thoiduna final changki. Ani suba semi-final match ta Thaubalna Churachandpur bu goal tarama thoi marida thoiki. Final match ta Bisnupurna Thaubal bu goal kunmanga taramanga da maithiba piduna Bisnupurna winner oiba ngamkhi. Bisnupur gi goal kunmanga adugi manungda Zenita na goal tara chanba ngamkhi. Ngasi nongmagi oiba ay ngasagi pau pizari. ICAR Lamphel Patagi Fangba Paugi Matung Ina Ngasigi Khwaidigi Saba degree Celsius Kuntare Dasmik Manga Khwaidigi Ingba degree Celsius Tara Nungsitayaw Waising Manilgi Chang Ayukta Sada Yangkhaini Ungtildana Sada Nifunitoy Nungzugi Sang Nil Marui Bapau Amuka na Pizari Laibaki Damakta Katokiba Luchingba Sing na Tauramba Amadi Makoigi Wakalon Sing Ngasigi Mirol na Kauri Dabani Haina J Minister Okram Ibobina Haikri Mathang Chahidagi CBSE na Lauba All India Pre-Medical Test ki Kuthangda State ki MBBS BDS ki nominee khanbada State Cabinet na ayaba pikre amasung case ta chenaba police personnel sing commando oina thamlaroi haina DGP MK Das na phongdokre Baziki oina di ISTV na pizaba paule zare mideng tabir ba singbo amuka na khunjari